ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯃꯪꯂꯦꯝꯕ ꯍꯥꯏꯅ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯪꯂꯦꯝꯕ ꯑꯁꯤ ꯂꯧꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯣꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯀꯩꯊꯦꯜꯗ ꯄꯨꯈꯠꯂꯒ ꯌꯣꯜꯗꯨꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯪꯂꯦꯝꯕ ꯑꯁꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯤꯇꯥ ꯀꯧꯔꯝꯃꯤ꯫ ꯁꯤꯇꯥ ꯑꯁꯤ ꯌꯥꯝꯅ ꯃꯄꯨꯛꯆꯦꯜ ꯇꯞꯄꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯄꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯂꯩꯕꯤ ꯑꯗꯨꯒꯨꯝꯕꯤ ꯃꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯪꯂꯦꯝꯕ ꯑꯗꯨ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯇꯥ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯎꯪꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯨꯒ ꯃꯪꯂꯦꯝꯕ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯇꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯗꯗꯨꯅ ꯂꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯁꯛꯁꯤ ꯎꯔꯒ ꯀꯔꯤꯒꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯈꯨꯝꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯁꯣꯔꯅ ꯀꯔꯤ ꯇꯝꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯅꯤꯔꯤꯕꯁꯦ ꯏꯁꯣꯔꯅ ꯎꯕꯤꯗꯦꯗꯀꯣ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯃꯃꯥ ꯑꯣꯏꯌꯨ ꯍꯥꯏꯕꯗꯣ ꯇꯝꯗ꯭ꯔꯕꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯇꯥꯃꯣ꯫ ꯑꯁꯨꯝꯅ ꯁꯤꯇꯥ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯑꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯛ ꯍꯥꯛꯆꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯗ, ꯂꯥꯏꯅ ꯇꯝꯕ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ꯫ ꯐꯔꯦ, ꯑꯩꯅꯦ ꯏꯪꯈꯣꯜꯗ ꯉꯥꯏꯍꯥꯛꯇꯪ ꯊꯕꯛ ꯁꯨꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯪꯂꯦꯝꯕ ꯑꯗꯣ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯇꯥ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯌꯨꯝ ꯄꯥꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯕꯗꯨꯒ ꯋꯥꯈꯜ ꯑꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯁꯤꯇꯥ ꯑꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯇꯞꯄꯤ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯇꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕ ꯑꯗꯨꯒ ꯋꯥꯈꯜ ꯑꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯗꯨꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ꯫ ꯃꯤꯒꯤꯗꯤ ꯃꯁꯨꯗꯣ 4-5 ꯍꯦꯛ ꯄꯣꯛꯄ ꯒꯥ ꯂꯥꯎꯅ ꯅꯣꯛꯇꯅ ꯂꯩ꯫ ꯑꯩꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯏꯁꯨ ꯑꯃꯠꯇ ꯐꯥꯎꯕ ꯈꯣꯟꯖꯦꯜ ꯇꯥꯗꯕ ꯃꯈꯩ ꯃꯇꯝꯁꯦ ꯂꯦꯟꯐꯝꯕꯨ ꯈꯪꯗꯦꯗ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯒ ꯏꯁꯨꯗꯣ ꯅꯪꯒꯟꯗꯒ ꯄꯣꯅ ꯁꯥꯟꯅꯔꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤ ꯈꯪꯗꯦꯅ ꯇꯧꯔꯤꯕꯁꯦ꯫ ꯁꯤꯇꯥꯁꯤꯅ ꯐꯅꯗꯤ ꯀꯨꯏꯔꯦ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯤ ꯑꯩꯅ ꯆꯍꯤ 10 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗ꯭ꯔꯒ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯀꯗꯧꯔꯤꯕꯅꯣ? ꯀꯔꯤꯅꯣ ꯍꯥꯏꯐꯝꯕꯨ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯧꯅꯤꯗꯀꯣ꯫ ꯏꯆꯥ ꯅꯤꯄꯥ 2 ꯁꯨꯅ ꯑꯃꯅ ꯄꯣꯛꯀꯅꯦꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯌꯨꯝ ꯑꯁꯦ, ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯄ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯀꯜꯂꯤꯉꯩꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯩ ꯑꯁꯦ ꯃꯨꯠꯍꯟꯕ ꯌꯥꯗꯦ꯫ ꯁꯥꯒꯩ ꯃꯩ ꯃꯨꯠꯄ ꯌꯥꯗꯦꯀꯣ ꯇꯧꯔꯤꯁꯦ꯫ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯐꯝꯗꯨꯅ ꯌꯦꯡꯅ ꯂꯩꯕꯗꯤ ꯀꯥꯟꯅꯗꯦ꯫ ꯀꯔꯤꯅꯣ ꯇꯧꯒꯗꯣꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯒ ꯁꯤꯇꯥ ꯑꯗꯨꯅ ꯃꯃꯥ ꯑꯗꯣ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯁꯥꯔꯤꯉꯩꯗ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ꯫ ꯆꯥꯛꯇꯣ ꯈꯥꯏꯗꯣꯔꯛꯂꯒꯦ ꯏꯃꯥ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯥ? ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯃꯥ? ꯀꯔꯤ ꯇꯧꯔꯕꯒꯦ? ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯆꯍꯤ 10 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇ ꯎꯗꯕꯗꯣ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯅꯦꯍꯦ꯫ ꯌꯨꯝ ꯑꯁꯤꯒꯤꯅꯦ ꯁꯥꯒꯩ ꯃꯩ ꯃꯨꯠꯄ ꯍꯥꯏꯕꯗꯣ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅꯗꯤ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯅꯪꯅ ꯑꯉꯥꯡ ꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯅꯦ ꯃꯪꯂꯦꯝꯕꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯕ ꯇꯥꯕꯅꯤ꯫ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯏꯆꯥ ꯅꯤꯄꯥ 2 ꯁꯨꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯃꯥ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯌꯦꯡꯃꯤꯟꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯈꯪꯗꯦꯗ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯁꯤꯒꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯅꯣ? ꯑꯩꯅ ꯀꯔꯝꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯅ ꯆꯤꯟꯁꯤꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯍꯦ, ꯃꯗꯣ ꯅꯪꯅ ꯈꯟꯐꯝ ꯊꯣꯛꯇꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯈꯜꯂꯕꯗꯤꯅꯦ ꯅꯨꯄꯤ ꯑꯃ ꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯄꯨꯔꯣꯏꯕꯗꯣ ꯅꯨꯡꯁꯤꯕ ꯌꯥꯗꯦ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯌꯨꯝ ꯑꯁꯤꯗꯅꯦ ꯑꯉꯥꯡ ꯃꯊꯧ ताई। नंगना अꯉांगदो पीबा ngamaroy हाइबा तारबदी अतोप नुपी अमा थीबा ताबनी। नंगसु खंदुना येंगो कयानी असुमना इखोइसु लेगदौरिबनो। अई हाइरे क्याम कुना पुंसिगिनी अईसु इमित्ता इसु कायदो उनिंगिन हे। अईना हाइरिबसनी मंगलेमबदुगा थेमदुनाने नुपी अमाने थीनबगी होनादबा यादे। अई करिमता खंगदेको।
ꯃꯤꯒꯤꯗꯤ ꯃꯁꯨꯗꯣ 5-10ꯃꯨꯛ ꯄꯣꯛꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯠꯁꯤꯒ ꯏꯁꯨ ꯍꯥꯏꯕꯗꯣ ꯑꯃꯠꯇꯐꯥꯎ ꯍꯦꯛ ꯎꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯌꯨꯝ ꯑꯁꯤꯒꯤꯅꯦ ꯐꯅꯕ ꯈꯜꯂꯕꯗꯤ ꯅꯄꯨꯔꯣꯏꯕꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯗꯅ ꯑꯉꯥꯡ ꯄꯣꯛꯅꯕꯒꯤ ꯍꯣꯠꯅꯍꯟꯕ ꯇꯥꯕꯅꯤ꯫ ꯈꯜꯂꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯪꯁꯨ ꯃꯥꯒ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯅꯤꯃꯛꯀꯤ ꯐꯅꯕꯗꯤꯀꯣ꯫ ꯃꯪꯂꯦꯝꯕꯗ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯪ ꯁꯥꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯇꯥꯃꯣꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯀꯦ꯫ ꯁꯤꯇꯥ ꯑꯗꯣ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯍꯟꯕꯒꯤꯗꯃꯛꯇ ꯁꯤꯇꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯑꯗꯣ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯀꯧꯕ ꯑꯗꯣ ꯇꯥꯕꯗꯨꯒ ꯁꯤꯇꯥ ꯑꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯅꯦ, ꯀꯨꯏꯔꯦꯍꯦ ꯎꯗꯕ, ꯂꯥꯛꯑꯣ ꯏꯃꯥꯗꯤꯅꯦ ꯏꯃꯨꯡꯗ ꯄꯣꯊꯥꯔꯤꯌꯦ꯫ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯒꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣ꯫ ꯃꯄꯥꯟꯁꯨ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ, ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯉꯒ ꯐꯝꯃꯨꯔꯣ ꯂꯥꯛꯑꯣ ꯏꯅꯦ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯉꯁꯤ꯫ ꯏꯅꯦ, ꯏꯃꯥꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ, ꯑꯩꯅꯦ ꯆꯥ ꯑꯍꯥꯎꯕ ꯐꯣꯡ ꯐꯣꯡ ꯆꯥꯅ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯀꯦ꯫ ꯏꯃꯥꯁꯨ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯈꯔ ꯀꯣꯏꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯇꯥ ꯑꯗꯣ ꯆꯥ ꯂꯣꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦꯍꯦ, ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯪꯗꯤ꯫ ꯂꯥꯛꯑꯣ ꯍꯦꯛꯇ ꯐꯝꯖꯜꯂꯨꯁꯦ꯫ ꯅꯪꯒꯤꯅꯦ ꯅꯃꯧ ꯅꯨꯄꯤ ꯁꯤꯇꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯆꯤꯟ ꯃꯈꯥ ꯅꯨꯡꯁꯤꯈꯔꯦꯍꯦ ꯑꯩꯇꯗꯤ꯫ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯇꯔꯥꯝꯅꯅꯦ ꯀꯌꯥꯇ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕ꯫ ꯃꯥꯒꯨꯝꯕꯤ ꯃꯧꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯨ ꯂꯩꯇꯦꯅꯦ ꯅꯪꯕꯨ꯫ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯆꯤꯟꯈꯥ ꯅꯨꯡꯁꯤꯔꯒ? ꯇꯧꯒꯗꯕ ꯊꯕꯛꯇꯨꯗꯤ ꯇꯧꯗꯦ꯫ ꯃꯃꯤꯠꯁꯤꯒ ꯃꯆꯥ ꯑꯃꯠꯇ ꯎꯗꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯤ ꯈ꯭ꯋꯥꯏꯅ ꯃꯆꯥ 5-10 ꯄꯣꯛꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯃ ꯐꯥꯎꯕ ꯄꯣꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯁꯦ ꯎꯗ꯭ꯔꯣ? ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ, ꯑꯗꯨꯅ ꯂꯩꯀꯥꯏꯒꯅꯤ ꯀꯣꯏꯕ ꯇꯜꯂꯤ꯫ ꯆꯠꯂꯨꯕ ꯈꯨꯗꯤꯡꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯅ ꯍꯪꯉꯛꯀꯅꯤ ꯈꯟꯕꯗꯅꯤ ꯀꯣꯏꯕ ꯐꯥꯎꯕ ꯇꯜꯂꯕꯅꯤꯅꯦꯍꯦ꯫ ꯈꯪꯗꯦ, ꯑꯩꯅꯅꯦ ꯏꯕꯨꯡꯉꯣ ꯆꯧꯕꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯅꯕꯒꯤꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯥꯅ ꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯍꯟꯕ ꯇꯥꯏꯗꯅ꯫ ꯑꯩꯒꯤꯗꯤ ꯁꯥꯒꯩ ꯃꯩ ꯃꯨꯠꯄ ꯌꯥꯗꯦ, ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯍꯣꯏꯅꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯗꯤ ꯂꯥꯏꯅ ꯍꯥꯏꯔꯤꯕ, ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯤ ꯅꯪꯕꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯤꯇꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ꯫ ꯑꯩꯅ ꯍꯥꯏꯕ ꯊꯣꯏꯗꯣꯛꯅ ꯏꯍꯦ, ꯑꯩꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯑꯁꯣꯝꯗ ꯏꯃꯧ ꯅꯨꯄꯤꯗꯨꯒ ꯊꯦꯝꯗꯅ ꯃꯄꯨꯔꯣꯏꯕꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯅꯕꯒꯤ ꯍꯥꯏꯔꯣꯏꯅ ꯍꯥꯏꯔꯤ꯫ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯁꯤꯇꯥꯕꯨ ꯍꯥꯏꯅ ꯄꯟꯁꯤꯜꯂꯛꯏ? ꯁꯤꯇꯥꯒꯤ ꯈꯟꯕ ꯌꯥꯗꯦ, ꯌꯨꯝ ꯑꯁꯤꯒꯤ ꯈꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯒ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯨꯝ ꯑꯗꯣ ꯀꯔꯝꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯁꯤꯇꯥꯗꯣ ꯈꯟꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯟꯗꯕ ꯌꯥꯗꯦ꯫ ꯌꯨꯝ ꯑꯁꯤꯒꯤꯅꯤ, ꯈꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯆꯥꯅꯤꯄꯥ 2 ꯁꯨꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ꯫ ꯃꯥꯅ ꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯇꯥꯔꯗꯤ ꯏꯆꯥꯅꯤꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯪꯕꯨ꯫ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ, ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯀꯅꯨꯀꯣ ꯅꯪ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯗꯣꯛꯇꯔ ꯇꯥꯅꯗꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯅꯗꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯨꯗꯅ ꯅꯪꯁꯨ꯫ ꯀꯅꯥꯅ ꯈꯪꯉꯤ, ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯑꯉꯥꯡ ꯑꯣꯏꯗꯕꯗꯨꯁꯨ ꯗꯣꯛꯇꯔꯅ ꯑꯣꯏꯍꯟꯕ ꯉꯝꯃꯦꯗꯅ ꯑꯦꯗꯚꯔꯇꯥꯏꯁꯀ ꯇꯧꯔꯤꯕꯗꯣ ꯎꯗ꯭ꯔꯣ? ꯑꯝꯇꯪꯗꯤ ꯑꯗꯨꯝꯅ ꯇꯧꯅꯕꯒꯤ ꯇꯧ꯫ ꯑꯩꯗꯤ ꯁꯤꯇꯥꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦꯍꯦ꯫ ꯃꯧ 2 ꯁꯨꯕ ꯍꯥꯏꯕꯗோ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ꯫ ꯁꯤꯇꯥꯒꯤ ꯈꯔ ꯈꯜꯂꯨꯅꯦ꯫ ꯍꯦꯔꯥ, ꯀꯗꯥꯏꯗꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯣ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯅꯕꯒꯤ ꯍꯣꯠꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯂꯝ ꯂꯩꯕꯁꯨ ꯅꯠꯇꯦ, ꯀꯥꯟꯅꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯕꯅ ꯐꯔꯦ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤꯕꯅꯤ꯫ ꯏꯪꯈꯣꯜꯁꯦ ꯌꯣꯜꯂꯒ ꯑꯉꯥꯡꯗꯣ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯅꯪꯕꯨ꯫ ꯀꯣꯛꯁꯦ ꯀꯥꯏꯔꯕꯅꯤ, ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕꯗ, ꯂꯥꯏ ꯈꯨꯔꯝꯕꯗ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅꯤ ꯊꯤꯍꯟꯕꯅ ꯍꯦꯛ ꯐꯔꯦ꯫ ꯍꯣꯏꯗ, ꯑꯩꯗꯤꯅꯦ ꯁꯤꯇꯥꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯅꯪꯕꯨ꯫ ꯈꯪꯗꯦꯗ꯫ ꯑꯁꯨꯝꯅ ꯁꯤꯇꯥ ꯑꯗꯨ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯁꯤꯇꯥ ꯑꯗꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯇꯥ ꯑꯗꯨꯅ ꯆꯥ ꯑꯗꯣ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯇꯨꯅ ꯃꯅꯦ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯃꯥ ꯑꯗꯣ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯥ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇꯣ ꯁꯤꯇꯥ ꯑꯗꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯇꯥ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯦ ꯍꯥꯏꯕꯁꯤ ꯎꯄꯥꯏ ꯑꯗꯣ ꯈꯪꯗꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯇꯥꯁꯤꯟꯅꯗꯗꯨꯅ ꯆꯥ ꯑꯗꯣ ꯄꯤꯔꯝꯂꯒ
tuminna sita adu wakhal nungaitaduna magi room aduda sangkhirami. Yengu nangna akhangbange afaba nupiga leirabadi khara silowni manglembase yang nupi ma thihandana ai sidringaidane isu kaido udaba yadabani ko oida pataba wanganganu nangsu aina hairibasni hoi nangna hairabani na karidi upai tawni yengake aisu manglembagi afaba nupido thirake hoida sitagi tusu maraiba tamba ma marai laksarani aidine sita sa onthokna nusijakre kaigino khangde hoida laina tamba ma marai laksarani matam kharani leirabagi tungda manglemba adu atopa nupi maming Gita haina kobi mawama puduna yumaduda lakhirami. Gita asi yamna asawrum kabi thabak suningdabi adugumba mawongi nupi oirami. Manglemba adu Gita adugi manakta laktuna Gita aduda wari ado sanaduna haudoglami kaidorabagi nangna ungduna famduna leidbo aikhoigi yum asi hainadrabu nangbo kaidorabagi sengna kumu karim tawdeda asum famduna unglambani thabak hairi loina isi mana surabanina adum famduna leirambani ado aidini imung manungi thabak inkhang subaga ngamoiko aidini mawatombi kena mauna leurage haiduna lakibani aingonda imung manungi awaba thabak suhanba yaroiko aidi hanadigi hairibani mawatombi haibasi kena mauna leye aduduna isune mawatombi oirage haiduna yumasigi maharani dongna leurage haiduna laklibani ko aingondani imung manungi awaba thabak suhanba yaroi aidi yumasida angang masak phajaba isani pama poklurage aduga nungaina leurage haina laklibani thabak suhanba yaroi ko ingonda oh hoida thabak pudi sitan adum subai shuriba ado hoida karisu kaideda adubudi ado yaragadi nangsu dum yawsanbadi phai yumgi mauni nangsu manglemba adu haiba mawanobi ado poraglabagi tungda maw anobi adudada onsinduna leirami sita aduda thawakya saramdi matam aduda sita ado wakhal yamnu nungairamdi magi maw anobi aduda wari watai sanaduna matam ado lelami yum aduda isaw sawna sita ado leiriba ado leitabagum mong mataw ado tawrami magi hanagi nupi ado hanna phawba yengkhidi matam aduda sita ado wakhal yamna nungairamdi hanadi thabak suba satringaida magi nupi aduda awana ado hangduna satlage haiduna hairamlaga satki adubu maw anubi Gita ado puraglabagi tungda manglemba adu sita aduda satke phawba hairamdaba makhai Gita aduga onsinaduna wari watai awanagi nungsinungongi ba wari sanarabagi tungda magi thabak ado surukigi haiduna Gita aduda hairamlaga sita ado hanna phawba yenglamdi matam aduda sita adu wakhal yamna nungairamdi adubu karisu khumdaduna magi mapuroiba adugi mowong mataw ado tumina adum yengduna wakhal ado nungaitaduna leirami sita adu prap sangaktuna magi rum aduda sangaklaga wakhal ado nungaitaduna tumina famduna kaptuna leirami msibu aigi kari iralo aina imitta isa amata udaduna leibase sipunamakse aisu nungaitribani adubu ipuroiba asida atopa nupi ase laklabigi tungda aingonda hanna phawba onsina wari phawba sananindre karino aina yumasiga oirisibo yumasigi maura natraga karino aibo aigini haibada kana leirigi kana yenglaga yumasida I leigadoribano khangdeda aigi iraibaga sida kari tamliba asumna sita ado magi mapuroiba aduna thawoidaba aduda wakhal nungaitraduna room aduda sanglaktuna tuminna kaptuna leirami angang leitabagi awabani amadi mapuroibaduna onsindaba matawado ubada sita ado wakhal yam nungairamdi manimbo aduna mawanobi Gita aduda sita ado kadai satkre haina hanglami matam aduda mawanobi aduna sita adi sakumda sa insang thongduna leihori haiduna khumlami matam aduda manimbo aduna aduirabadi magi makhong ase ngaihakhtang tap paiduna makhong ado thaw khara teiramu makhong ado yamna six thari haiduna hairami ai Gita aduirabadi se inimbo ki khong se tap amta pain thaw khara teiramu he
Nahan makhaidi sitana tawbani. Hawjikti nangsu yumgi mau oirabadina khara tawro lao. Kari haiba. Aingonda minai nupi amna sugadaba thabak to su haiba. Ngamzaroi. Aidi hanatigi haribaduni. Aidi yumasigi mau anobini. Mau atombi nunga haina maharani dawna legadawriba. Thabak amatta suroi. Aduna lakpadagi thabak khudimak ise mana loina suribase udro. Maadi yumasigi minai nupini maunda suhaluwo. Karinu nang ngangibu wapamadubuwa. Shita ase yumasigi minai natin he. Yumasigi mau ahani manglembagi mau. Nangna mau atombi. Nasina nautana dana. Sumina gedi leitangai nangna karigino thabak amatta sudridubuwa. Sita ado sak thonglabadi khong khutsi nangna khara malis tawro law haibanin he. Nahan makhaidi sita na loina honaribani. Nakhoi ani khaibok sumina ba yaidana. As onthok na ngangna khari he sigani aina talibase. Aidine thabak amata suroi haiduna lohongji mamangdi haribani. Noina loina yana yumasle puraklaga amuk karigi thabak sugadawribano. Aidine yum asidane kena mauna leiraga yum asidane isani pamasak phajaba ama poklorgane nungaina leigana laklibani. Thabu khudingmadi kaino angangsu yawdabi minai nupi. Isi mansna maraina sujani kaigi sugadawribano. Kari wafam noni he. Nang nangani bado nasem handuna tarabadi kari khankini. Nangsu yumasigi mauni. Thabai ingkhang khudimakta nangsu yawsanbadi phaini. Adumna tawganu ko phate. Salo yawsan minura cholo. Asumna magi mau anobi adogi mawong mataw ado ubaduga manembok ado wakhal ado nungairamde. Matam kharani leirabagi tungda manglemba ado yamna kanna naaduna phabungda taaduna leirami. As kanana anaba seba tawba ngamdoinoda kanade tanja adum sare nipase phamda taaduna leiringai sigani yumdani nungaina nimtang leirukigi. As onthoknani haina khidri nungaina leini laga kadaidagi asumna gitado mapuroiba phamda taaduna leiriba adu hanna phawba yengdaba makhai mapamda nungaina kharani leiruni haiduna satkirami. Sita adu mapuroiba ado naaduna leiba aduga mapuroiba adugi hauna sainsang thong thakuna mapuroiba ado phanabagidamangta yamna kanna honazarami. Taribro hogulo haibani saga se khara sanabagi tawsi sagto saragani nanga phagadoribado hidaksu sagadoribani. Asumna sita ado yamna kanna honazaduna mapuroiba ado phanabagidamagta seba ningthina tawrami. Karino ungduna yingidubo se sakse saro adugani hidakto chanabagi naba yade. Isor leiribasidi karigi waribano se nayado kathoglo saksi ilaki. Sita aduna kanna honabadagi manglemba ado tapna anabagi phibamdo fagalaglami. Sita ai nangina phamda yamna lankri aina gita do laglabagi tungda nangonda hanna phawba onsan kidi adubu narabagi tungda gita aduna aibu hanna phawba yengduduna mapamda nungaina leiruni haina satkisni. Hojikta makhangi aigi asengba nungsiba haibado kanano haibado ai yamna lankre. Pharisi hokiba punamakto kauthopiro hojikti hakchangdo pharabanina hana dauna thabai khangdo sunomduna imung manungsa uba ngamnabagi honaba tabani. Awoibani sita ai nangina phamda yamna lankre aibo mukta ngauko. Asumna manglemba aduna sita aduda matam mamada thawikhidaba kaya adugidamakta mabu lale haiduna ngakpiu haiduna sita aduda hairami. Manglemba ado mana tawkiba punamak ado ningsinglupada sitagi maphamda yamna ikairami. Manglemba adu pharabagi tungda matam kharani leirabagi tungda gita adusu yum aduda halaklami. Matam aduda manglemba aduna gita aduda sauraduna magi awaba matamda mabu awaba phibamda langthomaga mayumda satki haiduna yamna warorami. Nang karigi halaklibano nangi nungairaba yum aduda adum layu yadro aigi lairaba khangpoksang asida nangi leigadabagi matik sadi satlo na yumda hankro aigi awaba matamda aibu langthomaga satkiba ngamba nangi thamoido ai ngaktaba ngamdi. Nang mafam asda leirano yum aduda nungaina leiro. Ai yamna lankre tamo aigi asawram kaba aigi napalna
ꯌꯨꯝ ꯑꯁꯦ ꯄꯨꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯇꯥꯃꯣꯅ ꯅꯥꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯂꯪꯊꯣꯛꯑꯝꯃꯒ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯩꯃꯨꯛ ꯄꯪꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯄꯨꯔꯣꯏꯕꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯇꯧꯔꯔꯣꯏ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ, ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯇꯥꯃꯣ, ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯒꯅꯨ꯫ ꯑꯁꯨꯝꯅ ꯒꯤꯇꯥ ꯑꯗꯣ ꯃꯥꯅ ꯇꯧꯈꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤꯗꯃꯛꯇ ꯃꯪꯂꯦꯝꯕ ꯑꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯒꯗꯕꯅꯤꯀꯣ꯫ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯉꯥꯏꯍꯥꯛꯇ ꯆꯠꯇꯨꯅ ꯁꯨꯔꯨꯈꯤꯒꯦ꯫ ꯐꯔꯦ, ꯑꯗꯣ ꯌꯦꯡꯉꯨ ꯅꯈꯣꯏ ꯑꯅꯤ, ꯑꯀꯟꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯨ ꯅꯣꯡꯕ ꯌꯥꯗꯦꯀꯣ, ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯣ ꯇꯥꯃꯣ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯖꯔꯝꯃꯨꯒꯦ? ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ, ꯏꯆꯦ ꯈ꯭ꯋꯥꯏꯅꯤ ꯆꯪꯅ ꯍꯥꯎꯅꯕꯒꯤ ꯍꯣꯠꯅꯒꯦ꯫ ꯀꯔꯤ ꯊꯣꯡꯉꯝꯃꯨꯒꯦ? ꯑꯗꯨꯕꯨꯗꯤ ꯏꯃꯥꯗ ꯍꯪꯉꯒ ꯏꯃꯥꯅ ꯆꯥꯅꯤꯡꯕꯗꯣ ꯍꯦꯛꯇ ꯊꯣꯡꯉꯣ꯫ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯐꯔꯦ, ꯑꯩ ꯊꯕꯛꯇꯣ ꯉꯥꯏꯍꯥꯛꯇꯪ ꯁꯨꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯪꯂꯦꯝꯕ ꯑꯗꯨ ꯊꯕꯛ ꯁꯨꯔꯨꯅꯕꯒꯤꯗꯃꯛꯇ ꯏꯪꯈꯣꯜꯗ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯁꯤꯇꯥ ꯑꯃꯗꯤ ꯒꯤꯇꯥ ꯑꯗꯨ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯁꯤꯇꯥ ꯑꯃꯗꯤ ꯒꯤꯇꯥ ꯑꯗꯨꯅ ꯃꯤꯔꯣꯜꯕ ꯑꯗꯨꯒ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯩ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯅꯀꯣꯛꯇ ꯐꯤꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯈꯩ ꯅꯈꯣꯏ ꯑꯅꯤꯅ ꯊꯣꯔꯛꯇꯨꯅ ꯂꯦꯞꯄꯤꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯊꯥ ꯀꯨꯝ ꯂꯦꯞꯈ꯭ꯔꯕꯗꯤ ꯃꯀꯣꯛꯇ ꯐꯤꯗꯣ ꯊꯥꯗꯣꯛꯄ ꯇꯧꯍꯩꯗꯦꯅꯦ ꯅꯣꯏꯕꯨ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯃꯤꯔꯣꯟꯗꯅ ꯂꯥꯛꯂꯤꯕ ꯁꯤꯇꯥ ꯑꯗꯨꯁꯨ ꯒꯤꯇꯥ ꯑꯗꯨꯒ ꯄꯨꯟꯅ ꯃꯤꯔꯣꯟꯃꯤꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯃꯁꯨꯅꯤꯄꯥ ꯍꯥꯏꯕꯗꯣ ꯄꯣꯛꯂꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫